Channel asibu nuksibiduna like, subscribe amasung share tawbiu. Asisu Akbar amasung Birbal gi oiba wari matek amaliduna tahanjage. Wari gi mamingna Birbal na khichdi thongba. Nongma ingthamthagi matamda Birbal amasung Akbar thapa lam amada mafam adugi oiba chawkhat thaurangi maramda yengsinnabagidamak chalami. Sum chatpada makoina sagon gari ama tongduna manungda phamladuna sumna wari sanai. Akbar na Birbal mahausa si yengmada onthokna phajakhre da tawrise. Birbal na khumi hoi ningthau mahausa si yamna phajai aduga khwairege tamthibasu mahausa ni do. Akbar na chummi nang haibadu ai yaningi suk phajana tariba barab singsi ka hena tasin ki bathoklabadi khudingmak kya waba mu oinagadawribani se. Sum makoina wari sanaduna sumna lakpa matamda makoina thorokliba tongakliba gari adu akanma pot amada haksin giduna khanglep lep khirami aduda Akbar na hangaki kadawre gari thauba. Gari thauba nupa aduna khumai ningthau nanaina sum thaujarakpada unmarakta leiramba kanma pot amada chaka si haksin khiduna chaka si ka hene sokle akhoi makha tana gari si sinaduna ngasigi oinadi thauba yararoi semdri phau. Sim tabada makhoi kumthaduna yengami adugi tungda Akbar na hairei phare gari asina yadrabanina ngasidi akhoi mafam sida karaida noma pannaba yareknaba tawrasi aduga hayeng phaugi manungda angan matamda mi ama thiduna semalaga makha tana khoina chatkadoriba mafam adu yaunaba chasi. Birbal na hairaki ining thawai bungo haujiga sum seman baya ba porasibu kari damak hayeng tana ngai bigadoribano hayak patabada. Akbar na Birbal nangna aina wa am haibada aduda yetpagi haina bisi mafam sida su toktri haujik ingkraba thengkraba hinga sidabu kana thiduna nang gari asi seman gadoribano. Birbal na ining thawai bungo jetchabagi wa nate akhoi na mido haipetang thirabadi phangbasu yai haijabagi wani. Akbar na magi tunginba santri amada hangaki wasim gari asi seman bada paisa kaya sangani. Nupaduna khumai iningthau paisa ani changani adugi tungda Akbar namu aduga seman badana pung kayamuk matam kayamuk changadabano khangbra. Nupaduna sapchabadi khangjade ningthau adubu haujiktagi semlaba taragadi ahing nongyaya daidadi loibadi ngamba yai. Si khanglaba matungda Akbar na Birbal da onsinduna hairaki Birbal nangna haibadauna gari asi haujik semalasi chalo nangna gari si semba haigadaba mi ama thiraklo si hairami aduda Birbal la hoi iningthau haiduna yakhirami. Akbar na makha tarei Birbal aina haigadaba waloidri nangna thirakadaba mi adu ahing chuppada gari sema matamda masada athaba phi amata setana maisa amata phangandana gari asi semgadabani hayu nang adugu mami thirakpa ngamgadara. Birbal khumai hoi iningthau nanai thijarake mafam asi senthok lambi pakna leitaba mafam amasuni mafam asida paisa kharabu pige harabadi adugidamak thabak taunaba mi thorakpa yai nanai thijarake si hairaduna Birbal na gari semnaba mi ama thiba thoraklami. Sum mana lakpa matamda thenglaba ahing aduda yum amagi mapanda nupa ama thabak suduna leiba ukhirami. Birbal na manak changladuna hangki ibungo mafam asida gari chaka gari semba haiba mi ka khanglabadi aingonda amtang takpiu aikoina tongrakpa gari du mafam sida yakhidre. Nupa aduna hairei adomna thibirakliba mi adu daw yarubadawna ai sasini ai mafam sida gari semagi thabak tawjai aigi mingna Ramchan kaujai mafam kadaidano ai hekta lakjage si hairami aduda Birbal ngaikho chatringai mamangda aina nangonda haigadaba wa ama lei adudi nangna gari adu sema matamda ahing chuppada ingkraba matam asida nasada thaba phi amata setana amasung maisa amata phangdana gari adu semgadabani. Gari adu semanna paisa ani phangani hayu nangamgadra. Paisa adugi masing khanglaba matungda nupa aduna thabak tu hena tawwa pamjaki aduna hairei adona pibigadawriba paisa adudadi aidi ngasi ahing gaktanate tha ama phauba ayingwa khangduna thabak adu tawjaba ngamgani sumna hairak lami
ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯀꯧꯔꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯁꯦꯝꯍꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯈꯔ ꯊꯦꯡꯕꯗ ꯒꯥꯔꯤ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯗꯨꯅ ꯒꯥꯔꯤ ꯁꯦꯝꯕꯗꯨ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯌꯦꯡꯍꯟꯕ ꯀꯧꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯒꯥꯔꯤ ꯑꯁꯤꯗꯤ ꯁꯦꯝꯃꯝꯂꯦꯗꯅ, ꯑꯗꯨꯕꯨ ꯅꯪꯅ ꯑꯍꯤꯡ ꯆꯨꯞꯄꯗ ꯑꯁꯥꯕ ꯃꯩꯁꯥ ꯌꯥꯎꯗꯅ ꯅꯁꯥꯗ ꯐꯤꯔꯣꯜ ꯑꯊꯥꯕ ꯁꯦꯠꯇꯅ ꯅꯪꯅ ꯑꯍꯤꯡ ꯆꯨꯞꯄ ꯒꯥꯔꯤ ꯑꯁꯤ ꯁꯦꯝꯈꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅ ꯈꯪꯒꯗꯧꯔꯤꯕ? ꯕꯤꯔꯕꯜꯅ ꯏꯅꯤꯡꯊꯧꯒꯤ ꯁꯥꯈꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯅꯅꯥꯏ ꯑꯩꯅ ꯃꯤ ꯑꯅꯤ ꯑꯃꯁꯨ ꯁꯪꯍꯟꯈꯤꯕꯅꯤ, ꯃꯈꯣꯏꯗ ꯍꯪꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯍꯪꯉꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡꯒꯤ ꯑꯍꯤꯡꯁꯤ ꯐꯤ ꯑꯊꯥꯕ ꯀꯝꯕꯜ ꯀꯌꯥ ꯑꯃ ꯁꯨꯞꯆꯗꯨꯅꯁꯨ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯑꯍꯤꯡ ꯆꯨꯞꯄꯗ ꯃꯁꯥꯗ ꯑꯊꯥꯕ ꯐꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯕꯛ ꯑꯗꯨ ꯂꯣꯏꯅꯕ ꯁꯨꯈꯤ꯫ ꯑꯉꯛꯄ ꯃꯤꯅꯤ ꯃꯍꯥꯛ꯫ ꯋꯥꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯊꯕꯛ ꯑꯁꯤ ꯐꯤ ꯑꯊꯥꯕ ꯁꯦꯠꯇꯅ ꯇꯧꯈ꯭ꯔꯦꯕ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯀꯝꯗꯧꯅ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯅ ꯉꯝꯅꯗ꯭ꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯀꯝꯗꯧꯅ ꯉꯝꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯅꯤꯡꯏ, ꯑꯗꯨ ꯅꯪꯅ ꯍꯥꯏꯌꯨ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯑꯛꯕꯔꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯉꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯁꯨ ꯑꯏꯪꯕꯗꯨ ꯐꯥꯎꯖꯩ, ꯑꯗꯨꯕꯨ ꯅꯅꯥꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯖꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡꯗ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯑꯏꯪꯕꯗꯨ ꯈꯥꯡꯖꯈꯤ꯫ ꯀꯥ ꯍꯦꯟꯅ ꯏꯪꯂꯛꯄ ꯃꯇꯝꯗ ꯂꯥꯞꯅ ꯎꯔꯤꯕ ꯃꯟꯗꯤꯔ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯑꯄꯤꯛꯄ ꯃꯩꯉꯥꯜ ꯑꯁꯤ ꯌꯦꯡꯖꯔꯗꯨꯅ ꯅꯅꯥꯏꯅ ꯑꯏꯪꯕꯗꯨ ꯈꯥꯡꯖꯈꯤ꯫ ꯁꯤ ꯇꯥꯕꯗ ꯑꯛꯕꯔ ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ, ꯀꯔꯤ? ꯑꯩꯅ ꯅꯪꯕꯨ ꯃꯩ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯅ ꯑꯏꯪꯕ ꯈꯥꯡꯂꯗꯨꯅ ꯊꯕꯛꯁꯤ ꯇꯧ ꯍꯥꯏꯔꯒ ꯅꯪꯅ ꯂꯥꯞꯅ ꯎꯔꯤꯕ ꯃꯩꯉꯥꯜ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯏꯪꯕ ꯈꯥꯡꯉꯝꯂꯕ? ꯅꯪꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯏꯜꯂꯝꯗ꯭ꯔꯕ? ꯅꯨꯄꯥ ꯑꯁꯤ ꯈꯨꯗꯛꯁꯤꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗꯒꯤ ꯄꯨꯊꯣꯛꯀꯣ, ꯃꯥꯒꯤ ꯃꯁꯛ ꯑꯩ ꯍꯟꯅꯐꯥꯎ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯑꯁꯥꯎꯕ ꯎꯠꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯖꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯖꯈꯤꯕꯅꯤ, ꯅꯅꯥꯏꯕꯨ ꯑꯃꯨꯛꯇꯪꯗꯤ ꯊꯥꯖꯕꯤꯌꯨ꯫ ꯁꯤ ꯍꯥꯏꯔ ꯐꯥꯎꯕꯗ ꯑꯛꯕꯔꯅ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯗꯅ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯍꯥꯏꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯐꯝꯁꯤꯗ ꯅꯅꯥꯏꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯌꯨꯝ ꯑꯃ ꯂꯩꯖꯩ, ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯀꯔꯝꯅ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯖꯔꯨꯈꯤꯒꯦ, ꯅꯅꯥꯏ ꯑꯩꯕꯨ ꯉꯥꯛꯇ ꯉꯥꯏꯕꯤꯔꯝꯈꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯕꯤꯔꯕꯜ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯕꯤꯔꯕꯜ ꯂꯥꯛꯈꯤꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯕꯤꯔꯕꯜꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ, ꯀꯌꯥꯝ ꯀꯨꯏꯒꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯕꯒꯤ ꯃꯤ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯃꯤ ꯑꯗꯨꯅ ꯍꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯕꯤꯔꯕꯜ ꯑꯗꯨ ꯈꯤꯆ꯭ꯔꯤ ꯊꯣꯡꯍꯧꯔꯤ, ꯃꯥꯅ ꯊꯣꯡꯂꯤꯕ ꯈꯤꯆ꯭ꯔꯤ ꯑꯗꯨꯅ ꯃꯨꯜꯂꯕ ꯀꯥꯟꯗ ꯂꯥꯛꯀꯦ ꯍꯥꯏꯔꯛꯏ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯐꯅ ꯀꯨꯏꯅ ꯕꯤꯔꯕꯜ ꯂꯥꯛꯄ ꯉꯥꯏꯈꯤ, ꯑꯗꯨꯕꯨ ꯕꯤꯔꯕꯜ ꯂꯥꯛꯈꯤꯗꯦ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛꯀꯁꯨ ꯃꯤ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯏ꯫ ꯃꯤꯗꯨꯅ ꯍꯜꯂꯛꯇꯨꯅ ꯆꯞ ꯃꯥꯟꯅꯗꯨꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯋꯥꯗꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯔꯛꯈꯤ, ꯀꯔꯤꯅꯣ? ꯕꯤꯔꯕꯜꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯦ ꯉꯁꯤꯒꯤ ꯐꯅ ꯀꯨꯏꯔꯦ ꯃꯥꯅ ꯈꯤꯆ꯭ꯔꯤ ꯊꯣꯡꯉꯦ ꯍꯥꯏꯔꯛꯂꯤꯕꯁꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯕꯁꯨ ꯅꯥꯏꯗ꯭ꯔꯦ꯫ ꯃꯐꯝꯗꯨꯗ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯑꯩ ꯌꯦꯡꯅꯤꯡꯂꯦ, ꯑꯩꯕꯨ ꯃꯐꯝꯗꯨꯗ ꯄꯨꯗꯨꯅ ꯆꯠꯂꯨ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯅꯥꯏ ꯈꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯂꯥꯛꯆꯒꯗꯕ ꯂꯩꯔꯕꯁꯤꯗ ꯏꯅꯤꯡꯊꯧꯅ ꯋꯥꯅꯕ꯫ ꯑꯗꯨ ꯇꯥꯕꯗ ꯕꯤꯔꯕꯜꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯕꯤꯔꯕꯜ, ꯅꯪꯅ ꯉꯁꯤ ꯊꯣꯡꯈꯠꯂꯛꯂꯤꯕ ꯈꯤꯆ꯭ꯔꯤ ꯆꯣꯟꯊꯣꯛꯅ ꯀꯨꯏꯔꯛꯂꯦ, ꯁꯨꯡꯃꯨꯟ ꯃꯨꯟꯗ꯭ꯔꯕ꯭ꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯁꯨ ꯈꯟꯖꯔꯝꯂꯤꯕꯅꯤ, ꯉꯁꯤꯒꯤ ꯑꯩꯅ ꯊꯣꯡꯖꯔꯨꯕ ꯈꯤꯆ꯭ꯔꯤ ꯑꯁꯤ ꯃꯨꯟꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ, ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯔꯕꯜ, ꯅꯪꯒꯤ ꯈꯤꯆ꯭ꯔꯤ ꯊꯣꯡꯐꯝꯗꯨꯗ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯄꯨ, ꯑꯩꯁꯨ ꯅꯪꯅ ꯊꯣꯡꯉꯤꯕꯗꯨ ꯌꯦꯡꯒꯦ꯫ ꯕꯤꯔꯕꯜꯅ ꯐꯅꯤ ꯅꯤꯡꯊꯧ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯕꯨ ꯄꯨꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯅ ꯊꯣꯡꯂꯤꯕ ꯈꯤꯆ꯭ꯔꯤꯗꯨ ꯍꯦꯛ ꯎꯕꯒ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯐꯥꯒꯤ ꯇꯧꯔꯕ꯭ꯔꯥ? ꯃꯩ ꯑꯁꯤꯅ ꯃꯈꯥꯗ ꯊꯥꯔꯦ, ꯑꯗꯨꯒ ꯆꯐꯨꯗꯨꯅ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯕꯗꯤ ꯄꯣꯠ ꯑꯁꯤꯗꯤ ꯀꯝꯗꯧꯅ ꯃꯨꯟꯒꯗꯧꯔꯤ? ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ?
ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯏ, ꯅꯅꯥꯏ ꯑꯩꯅ ꯁꯣꯏꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤ ꯁꯦꯝꯕ ꯃꯇꯝꯗ ꯂꯥꯏꯁꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤꯕ ꯂꯥꯞꯈ꯭ꯔꯕ ꯃꯩꯉꯥꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯏꯪꯕ ꯈꯥꯡꯈꯤꯕꯅꯤꯅ ꯅꯅꯥꯏ ꯑꯩꯅ ꯊꯝꯖꯔꯤꯕ ꯆꯐꯨ ꯑꯁꯤ ꯃꯩ ꯑꯁꯤꯗꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯕꯁꯨ ꯅꯠꯇꯦ, ꯁꯣꯏꯗꯅ ꯃꯨꯟꯐꯝ ꯊꯣꯛꯏ, ꯃꯩꯁꯥ ꯐꯪꯐꯝ ꯊꯣꯛꯏ ꯈꯜꯂꯗꯨꯅ ꯅꯅꯥꯏ ꯑꯩꯅ ꯁꯨꯝꯅ ꯇꯧꯖꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯈꯟꯈꯤ ꯃꯥꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯅꯨꯄꯥꯗꯨꯅ ꯊꯕꯛ ꯑꯗꯨ ꯂꯥꯏꯅ ꯇꯧꯈꯤꯕꯗꯨꯗ ꯃꯈꯣꯏꯕꯨ ꯉꯝꯍꯟꯅꯤꯡꯗꯗꯨꯅ ꯌꯦꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯈꯪꯖꯔꯛꯈꯤ ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯅꯪꯅ ꯑꯩꯕꯨ ꯉꯁꯤꯁꯨ ꯑꯩꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯂꯥꯏꯅ ꯎꯠꯊꯣꯛꯂꯦ, ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯦꯡꯕꯗꯕꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯅꯪꯅ ꯉꯔꯥꯡꯒꯤ ꯒꯥꯔꯤ ꯁꯦꯝꯕ ꯔꯥꯝꯆꯟ ꯍꯥꯏꯕ ꯃꯤ ꯑꯗꯨ ꯑꯃꯨꯛꯇꯪ ꯀꯧꯍꯜꯂꯨ꯫ ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯛꯏ, ꯏꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯀꯧꯍꯟꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯌꯨꯝ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯌꯨꯝꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯩ꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯍꯜꯂꯗꯨꯅ ꯃꯥꯕꯨ ꯍꯥꯟꯅ ꯄꯤꯅꯤ ꯍꯥꯏꯈꯤꯕ ꯄꯩꯁꯥꯗꯒꯤ ꯍꯦꯟꯂꯗꯨꯅ ꯄꯨꯟꯅ ꯄꯩꯁꯥ ꯃꯉꯣꯟꯗ 100 ꯄꯤꯔꯗꯨꯅ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯈꯨꯗꯤꯡꯃꯛꯄꯨ ꯅꯤꯡꯊꯧꯅ ꯊꯥꯒꯠꯂꯗꯨꯅ ꯄꯩꯁꯥꯗꯨ ꯃꯉꯣꯟꯗ ꯑꯋꯥꯃꯟ ꯑꯣꯏꯅ ꯄꯤꯈꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯃꯌꯨꯝ ꯍꯟꯖꯈꯤ꯫ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯑꯛꯕꯔꯁꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯍꯜꯂꯛꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫